Nongmai kapa leplaga santi hanjile haiba yaroi santi hanjinba haibasi iramdam asida magi mayum maikai thadokutuna relief camp singda leiriba sing asi mayumda hanjin hanba adubuni haina CLP leader o ibobina fongdokre wafam asi ngasi CLP leader o ibobina luchingduna MPCC gi president K Megachandra amadi Inner Manipur gi MP Dr. Akoi Zambimon yauna opposition party gi mihut sing asi governor unaruraba matong paumi singa unabada fongdokkibani mahakna makha Duna Governor ga unaba aduda Manipur da santi hanjilaknabagi thabak thoram singi oiba wari kaya sanaduna suggestion kaya su tawram ki hari amadi Manipur da wabana kham thenglaba chahi ani mapung fazilaklaba irang asi athubada loishinaba hotnabada opposition ki maikaidagi pangba yaba angamba mateng pangani haibada natana suggestion kaya su tawram ki hari masida natana relief camp da IDP kaya sushat tawduna sirakliba sing asigi matangdasu wafam kaya thamlaki hainasu India da Bangkok po amoy na ko ay da yabang kay pangonda hayran me masi amna lai sibani hay na ba si puna maksing si makata na henge pokse lapti ni da karmai to ga puna akoy santi normalcy dala na ba si normalcy ang dala pa hay si sumnagi noi ka pakra lekna ba khona ba wan natana relief camp da lai ba mayam singse masi Muhoy masama-sagi maramdam hana leijaba mafam Manipuri manungga haiba tare madudayda oy karam matamda puna hanjal hanjiyo si press ki sinaw mayang unabadasu adum hayrang ganeba